ꯄ꯭ꯔꯖꯥꯒꯤ ꯂꯝꯆꯤꯡ ꯂꯥꯛꯄ ꯑꯗꯩꯗꯤ ꯄ꯭ꯔꯖꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯑꯗꯩꯗꯤ ꯄ꯭ꯔꯖꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯕꯤꯕ ꯑꯁꯤ ꯈꯨꯟ ꯊꯪꯅꯕꯁꯤ ꯃꯌꯥꯡꯁꯨ ꯇꯥꯔꯦ ꯑꯗꯩꯗꯤ ꯍꯧꯈꯨꯜ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯅꯨꯡꯗꯥꯡꯁꯦ ꯌꯧꯔꯒ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏꯁꯦ ꯂꯨꯝꯗꯦ ꯀꯤꯕ ꯄꯨꯂꯤꯁ ꯑꯣꯁꯤꯒ ꯂꯦꯡꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯣꯏ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏꯁꯦ ꯍꯤꯡꯒꯗꯕ ꯑꯣꯏꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯄꯨꯡ 24 ꯆꯨꯞꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯂꯧꯈꯠꯂꯤꯕꯁꯤꯗ ꯄꯨꯂꯤꯁꯅ ꯇꯧꯕꯗ ꯅꯨꯡꯉꯥꯏꯕ ꯄꯦꯟꯗꯕ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯌꯥꯎꯕꯗ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯒꯦꯕ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔ ꯄꯨꯡ 24 ꯍꯥꯡꯉꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1ꯗ ꯇꯧꯒꯦꯔꯥ 2ꯗ ꯇꯧꯒꯦꯔꯥ 3 ꯇꯧꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯔꯛꯀꯅꯤ 한덕기 라이바 거기 오시지나고 내가 가이다 샀구나 거기 메라가 미안지 진진비바 아시세 잠나 누가이지 거기 하나 거기 와칸다 얌나 기름바 하이따레고 아니 아키바 그야마 레람바도 거기 리방기 पुलिस가 오시나 잡히두나고 아코이다 통나 하피버금나 모이 레이 하이베기 아코이다 얌나 이다나고 통나 파나 마이라시주 아심 상제리 하고다 레카이지가 맘리바 메이 람비 통 잡바다 누가이다바 마얌세 메이 탄비레 아두가 거기 메이라 파이비 ꯃꯐꯝꯗ ꯄꯣꯠꯁꯤꯡꯗ ꯆꯠꯇꯨꯅ ꯐꯦꯟꯁꯤꯡ ꯍꯥꯏꯗꯤ ꯊꯝꯕꯤꯗꯨꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯋꯥꯕ ꯑꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯀꯣꯛꯄ ꯐꯔꯦ ꯑꯗꯒꯤ ꯂꯝꯕꯤꯗ ꯃꯝꯂꯤꯕ ꯃꯌꯥꯝꯁꯦ ꯆꯠꯄꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯂꯩꯗꯅꯀꯣ ꯅꯣꯡ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯊꯣꯝꯇ ꯆꯠꯆꯕ ꯉꯝꯗꯕ ꯂꯝꯕꯤꯁꯤꯁꯨ ꯐꯠꯇꯕꯅꯤꯅ ꯑꯗꯣ ꯃꯩꯁꯦ ꯊꯥꯟꯕꯤꯕꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯊꯤꯁꯤꯕꯨ ꯊꯥꯒꯠꯆꯔꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯄꯗꯒꯤꯅꯦ ꯄꯨꯂꯤꯁꯅ ꯔꯥꯎꯟ ꯆꯠꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯦ ꯏꯔꯥꯡꯒꯤ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯃ ꯑꯃꯁꯨ ꯀꯥꯡꯒꯤ ꯀꯔꯤꯒꯤꯁꯨ ꯂꯣꯏ ꯆꯦꯟꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄꯨꯂꯤꯁꯅ ꯔꯥꯎꯟ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯜꯂꯦ ꯀꯤꯕꯁꯨ ꯐꯔꯦ ꯑꯗꯣ ꯔꯥꯎꯟ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯤ ꯃꯣꯏꯅ ꯅꯣꯡꯃꯒꯤ 3-4ꯔꯛ ꯂꯥꯛꯏ ꯁꯨꯃꯥꯏꯅ ꯂꯥꯛꯍꯟꯅꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯃꯇꯥꯏꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯒꯥꯔꯤ ꯂꯝꯕꯤꯁꯨ ꯂꯝꯕꯤ ꯐꯠꯇꯕꯅꯤ나 ꯌꯥꯝꯅ ꯀꯨꯏꯅꯁꯨ ꯆꯪꯉꯤ ꯒꯥꯔꯤꯁꯦ ꯂꯥꯛꯑꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅꯁꯨ ꯆꯪꯉꯤꯀꯣ ꯑꯗꯩꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯈꯨꯗꯣꯡ ꯆꯥꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯤ ꯈꯨꯟ ꯊꯪꯅꯕꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯈꯤꯇꯪ ꯀꯨꯝꯊꯔꯒ ꯃꯌꯥꯡꯁꯨ ꯇꯥꯔꯦ ꯑꯗꯩꯗꯤ ꯍꯧꯈꯨꯜ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯈꯔꯗꯤ ꯗꯦꯟꯖꯔ ꯑꯣꯏ ꯑꯗꯣ ꯈꯨꯟ ꯉꯥꯛꯄ ꯑꯉꯥꯡꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯤꯅꯤꯠ ꯑꯃꯐꯥꯎ ꯊꯥꯗꯣꯛꯇꯅ ꯑꯩꯈꯣꯏ ꯁꯪꯉꯤꯀꯣ ꯑꯗꯣ ꯃꯔꯛꯇ ꯅꯨꯡꯗꯥꯡꯁꯦ ꯌꯧꯔꯒ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏꯁꯦ ꯂꯨꯝꯗꯦ ꯃꯈꯣꯟ ꯇꯥꯕ ꯈꯣꯠꯄꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯀꯤꯕ ꯑꯗꯩ ꯑꯉꯥꯡ ꯆꯦꯟꯕꯤꯁꯤꯡꯒꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯊꯝꯅꯕ ꯍꯣꯠꯅꯩ ꯑꯗꯒꯤ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯅꯤꯅ ꯐꯤꯕꯝꯁꯦ ꯆꯥꯗꯦꯕ ꯌꯥꯝꯅ ꯑꯗꯣ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯑꯣꯁꯤꯒ ꯂꯦꯡꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯁꯨ ꯃꯥꯛ ꯂꯩꯔꯤꯕ ꯃꯇꯝꯗꯗꯤ ꯇꯣꯏꯅ ꯂꯥꯛꯅ ꯌꯦꯡꯊꯣꯛꯏ ꯑꯗꯩ ꯃꯔꯛ ꯑꯃꯗꯤ ꯑꯃꯠꯇ ꯂꯥꯛꯄꯤꯗꯦ ꯀꯅꯥꯝꯇ ꯂꯥꯛꯄꯤꯗꯦ ꯀ꯭ꯂꯥꯁ ꯆꯠꯈꯤꯕ ꯃꯇꯝꯁꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯣꯏꯅ ꯆꯪꯕꯤꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯥꯗꯨꯁꯨ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯁꯥꯖꯩ ꯁꯥꯔꯅ ꯁꯨꯃꯥꯏꯅ
ꯑꯩꯈꯣꯏ ꯁꯤꯗ ꯇꯥꯔꯛꯄ ꯃꯇꯝꯁꯤ ꯁꯨꯃꯥꯏꯅ ꯏ ꯄꯥꯎ ꯇꯁꯨ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯊꯋꯥꯏ ꯂꯨꯝꯃꯤ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯔꯥꯎꯖꯩ ꯑꯗꯩ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯋꯥꯠꯂꯁꯨ ꯑꯗꯩ ꯃꯣꯇꯤꯟ ꯋꯥꯠꯂꯁꯨ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯝ ꯍꯪꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯈꯛ ꯂꯩꯖꯔꯤꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯩꯕꯁꯦ ꯐꯦꯟ ꯄꯥꯟꯕꯤꯅꯦꯅ ꯐꯦꯟꯗꯣ ꯄꯤꯔꯛꯑꯦ ꯑꯗꯨ ꯄꯥꯟꯕꯁꯦ ꯉꯥꯛꯄ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯅ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃꯗꯒꯤ ꯄꯥꯟꯗ꯭ꯔꯤ ꯄꯤꯗꯤ ꯄꯤꯔꯛꯑꯦ ꯅꯤꯡꯉꯤ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏꯁꯦ ꯍꯤꯡꯒꯗꯕ ꯑꯣꯏꯅꯤꯡꯉꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒ ꯋꯥꯈꯟꯗꯣ Giá sao chứ? Cây thảo tục nó lạc cho nam một vùng đầy em ra tới một vùng đầy làm cho lấy với gì đó mà mang cái đi coi cái lấy xài chơi hay cái đó nó một tờ lạc bây giờ uống được tụi anh được đi xài rồi nhưng mà bây giờ ta xài với tụi bé lạc với đây coi cái thùng na coi đó akiba pon bây giờ bà mà để coi đó ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯏꯁꯤꯡꯅꯆꯤꯡꯕ ꯀꯌꯥ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯕꯁꯦ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯁꯤ ꯃꯥꯏ ꯄꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯕꯅ ꯍꯥꯏꯅ ꯂꯧꯖꯩ ꯃꯈꯥ ꯇꯥꯅ ꯂꯥꯛꯍꯟꯅꯤꯡꯉꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯀꯤꯗꯨꯁꯨ ꯂꯩꯔꯤꯕꯅꯤꯅ ꯀꯗꯣꯝ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯛꯇꯣꯏꯅꯣ ꯀꯗꯣꯝ ꯃꯥꯏꯀꯩꯗꯒꯤ ꯀꯩꯅꯣ ꯃꯈꯣꯏꯅ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯈꯟꯕꯗ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯏꯅꯛꯅ ꯑꯩꯈꯣꯏ ꯆꯤꯡꯈꯣꯜ ꯂꯩꯀꯥꯏꯁꯤꯁꯨ ꯃꯣꯏꯕꯨꯡꯒ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯈꯨꯟꯖꯥꯅꯤ ꯂꯩꯕꯤꯁꯤꯁꯨ ꯃꯣꯏꯕꯨꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯣꯏꯁꯦ ꯈꯤꯇꯪ ꯁꯦꯡꯅ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯄꯨꯡ 24 ꯆꯨꯞꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯤꯕꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯅ ꯇꯧꯕꯗ ꯅꯨꯡꯉꯥꯏꯕ ꯄꯦꯟꯗꯕ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯒꯦꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕ ꯍꯩꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯃꯤꯑꯣꯏꯅ ꯁꯤ ꯍꯥꯏꯕꯗꯤ ꯍꯪꯒꯣꯏꯔꯝꯕ ꯌꯥꯏꯕ ꯃꯣꯏꯗ ꯆꯪꯉꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯣ ꯈꯣꯠꯄꯤꯅꯣ ꯃꯣꯏ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔ ꯄꯨꯡ 24 ꯍꯥꯡꯉꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1ꯗ ꯇꯧꯒꯦꯔꯥ 2ꯗ ꯇꯧꯒꯦꯔꯥ 3ꯗ ꯇꯧꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯔꯛꯀꯅꯤ ꯁꯤꯐꯥꯎꯗ ꯑꯩꯅ ꯐꯣꯟ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯇꯥꯡ 9ꯗ ꯖꯣꯏꯟ ꯇꯧꯕꯅꯤꯀꯣ ꯐꯣꯟ ꯄꯥꯏꯗꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯑꯩ ꯐꯣꯟꯁꯦ ꯍꯧꯖꯤꯛꯐꯥꯎ ꯇꯥꯕ ꯊꯣꯛꯇ꯭ꯔꯤꯕꯅꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯄ ꯄꯨꯂꯤꯁꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯀꯥꯔꯟ ꯇꯨꯔꯟ ꯊꯧꯕ ꯑꯩꯈꯣꯏꯗ ꯑꯦꯅꯤ ꯇꯥꯏꯝ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯌꯥꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯣꯔꯁꯁꯦ ꯀꯣ ꯀꯥꯏꯕ ꯌꯥꯗꯦ ꯑꯥꯏꯟ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯑꯩꯈꯣꯏꯅ ꯁꯣꯏꯔꯒꯗꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯇꯨꯝ ꯂꯩꯔꯕꯅꯤꯅ ꯃꯥꯏ ꯃꯈꯥ ꯇꯥꯕ ꯁꯤꯐꯥꯏꯗꯤ ꯇꯨꯝꯃꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯥꯅ ꯇꯨꯝꯗ꯭ꯔꯗꯤ ꯃꯥꯏ ꯃꯈꯥꯁꯨ ꯇꯨꯝꯃꯣꯏ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯪꯉꯒ ꯁ꯭ꯇꯦꯁꯟ ꯐꯝ ꯂꯩꯔꯒꯗꯤ ꯑꯩ ꯃꯈꯥ ꯇꯥꯕꯁꯤꯅ ꯑꯩꯈꯣꯏ ꯆꯠꯂꯣꯏ ꯌꯥꯔꯣꯏ ꯁꯤ ꯍꯥꯟꯅ ꯏꯁꯥꯅ ꯁꯤꯟꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯀꯣ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯀꯩꯅꯣ ꯑꯩ ꯅꯝꯕꯔ ꯂꯣꯏ ꯂꯩꯔꯤꯗꯅꯀꯣ ꯇꯧꯔꯛꯑꯣ ꯑꯩꯈꯣꯏ ꯇꯧꯔꯝꯗꯧꯕ ꯊꯕꯛ ꯇꯧꯅꯤ ꯗꯤꯁꯤꯄ꯭ꯂꯤꯟꯅꯦ ꯃꯩ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯑꯦꯛꯁꯟ ꯂꯧꯅꯦꯕ ꯍꯧꯖꯤꯛꯀꯣ ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨ ꯏꯃꯥ ꯍꯣꯏꯀꯣ ꯄꯥꯈꯠꯄꯤꯒꯅꯨꯀꯣ ꯑꯩꯈꯣꯏ ꯇꯣꯏꯅ ꯌꯦꯡꯕꯤꯕ ꯂꯥꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯁꯥꯔ ꯑꯗꯣ ꯏꯁꯤꯡꯗ ꯑꯣꯏꯔꯁꯨ ꯄꯤꯕꯤꯔꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯔ ꯐꯩ ꯁꯥꯔ ꯇꯣꯏꯅ ꯁꯨꯝ ꯁꯥꯔ ꯍꯣꯏꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯑꯩꯈꯣꯏꯁꯨ ꯑꯀꯤꯕ ꯈꯔ ꯐꯩ ꯁꯥꯔ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯃꯐꯝꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯉꯁꯤ ꯗꯤꯕꯣꯡ ꯍꯣꯅꯣꯗꯁꯨ ꯂꯥꯛꯄꯤꯔꯝꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯩ ꯏꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯒꯣꯖꯤꯂꯥꯅꯆꯤꯡꯕ ꯄꯤꯕꯤꯔꯝꯕꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯄꯨ ꯑꯗꯨꯒ ꯉꯁꯤ ꯃꯣꯏꯅ ꯂꯥꯛꯄꯤꯔꯒ ꯁꯨꯝ ꯔꯥꯎꯟꯒ ꯂꯥꯛꯆꯕꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯀꯤꯕ ꯈꯣꯠꯄꯗꯣ ꯃꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯏ ꯑꯗꯨꯒ ꯑꯀꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩ
ꯑꯩ ꯇꯣꯂꯣꯞꯇꯩ ꯄꯨꯊꯣꯛꯄꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯒꯦ ꯏꯁꯣꯔꯅꯗꯤ ꯎꯕꯅꯤꯀꯣ ꯑꯩ ꯂꯤꯁꯤꯡ 7 ꯏꯆꯦꯗꯒꯤ ꯂꯤꯁꯤꯡ 4 ꯍꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯍꯣꯏ ꯋꯥꯔꯧꯕ ꯂꯩꯇꯦꯀꯣ ꯂꯩꯇꯦ ꯋꯥꯔꯧꯕ ꯑꯩꯈꯣꯏꯒ ꯄ꯭ꯔꯖꯥꯒ ꯁꯥꯎꯅꯕ ꯌꯥꯗꯦ ꯄ꯭ꯔꯖꯥꯒꯤ ꯂꯟꯊꯨꯝ ꯉꯥꯛꯄ ꯑꯗꯩꯗꯤ ꯄ꯭ꯔꯖꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯑꯗꯩꯗꯤ ꯄ꯭ꯔꯖꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯦꯕꯀꯣ